Tingkai khunau kuki khulda kuki militant singa security force ka kapna bada kuki militant nipan sire thajana ring Bisnupur district amadi Kangpokpi district ka lona ba ireng bam khul maning da leiba Aimol village ka lona na Kangpokpi district ki manungsa na leiba tingkai khunau sagol farm kuki khulhai na khangna ba mapam asidage ngasi nungtil pung amaga minute mangarom taba matamda kuki militant sing na Bisnupur district ki manungsa na leiba ireng bam khullom da nongmai round tararom lepta na kaptharakhre Maduda mapam maduda khunja sing ngak senduna leiriba Gorkha regiment CDO Bisnupur amadi Assam Rifles yauna Combined force ka kan bamong da khut thokna badam kuki militant nipan lom sire haire security force ki maikai dagi phangba pawgi matungina de kuki militant sing aduna tingkhai khuldage kumtharaktuna GR gi maikai da nongmai kapsilakhi bane maduda handuna kan bamong da nongmai kapna khe pawasi tabadagi Assam Rifles ki kangbu amade Bisnupur district ki CDO kangbu thomjin duna makata na nongmai kapna khe nongmai kapna baduda kuki militant sing na tingkhai khulda saramba bunker ahum thugai khe nongmai kapna ba loiraba matungda mafam aduda security force sing changsinduna yengbada bunker amagi manungda kuki militant ahum siduna leiramkhe aduga atopa kuki militant mangana siraga taduna leiramba thengna khi haire Kangpokpi district ki manungsan ba mafam oibana haujik phawba asi bhakchang adu lokthokpa ngamdana leiri haina so unconfirmed oiba pawasi na haire kuki militant sing na khangaudana nongmai kaptharakpa aduda labuk ta lausuduna leiba khunja sing mipai naduna chengkhatna khe masida natana ireng bam khulda leiba khunja sing su mayum thadok tunu lanjena ba yaukhe mapauda manakta kuki militant singa nongmai kapna bada khul ngakpa ani soklei kuki ahum siram gani singna re ngasi ayuk Imphal East district ki mapaudam police station ki manungsan na mapau kuki khullomdagi kuki militant singna thangnana leidiba itham moirang purel mitai khulda nongmai kapsinduna landarak padage khul ngakpa khunja ani asok apan nang lei nongmai kapna baduda kuki militant ahum siramba yai haina singna re nongmai kapsilakpagi thodok ase ngasi ayuk pung 9:40 rom taba matamda mapaudam mathak mafau kuki khullomdage khanghaudana kuki militant singna damgi downstream gi sarukta leiriba mitai khul itham moirang purel tumukhong village ta nongmai round kaya marum leptana kaptharakhiba nei maduda tumukhong village ki khunja kharagi yumda nongmai maruna phaujilaktuna pankhe maduda khunja sing lanjenaduna Safagadaba mafamda leikhe chairak aduda makhata na nongmai amuk kapsilakpagi tumukhong awang leikai da leiba namai rakpam roman amasong sanasam boyai kauba miyoy ani asigi yumda nongmai maruna pankhe makhata na kuki militant sing na nongmai kapsilakpada khul ngakpa khunja ne asokapan nangkhi haire adubu chapchaba maming mathana singbade press na pau phangba ngamdre loina na nongmai kapna baduda kuki militant ahum siramgani haibagi singna re nongmai kapna bagi pawasi tabadage Imphal East District Police ki additional SP operation na lusingduna Imphal East ki commando kangbu amade Central Force ki combined team na thodok thokpham da sangsinduna thiba hummagi thabak sathakre haire ahian ba Assam Rifles kangbu yairi poklom dagi mapaudam lom da sangsinana ba hona bada maikai adom gi maira paibi kaya hauraktuna AR gi Casper gari thatuna chalan khidre masida natana lamlai maikai rom dagi nupi miyam sing hauraktuna mapaudam tamna thomjilakpa Central Force ki gari sing thatpagi thabak sathaki haire Kangchup singkhongda kuki militant sing na nongmai kapsinduna landarakpada police ama BDF ama nupi ama yauna tara soklei ngasi Imphal West District ki Lamsang Police Station ki manungsan ba Kangchup singkhongda hana mitai khulda nongmai kapsinduna landana bagi damakta sem saduna leiramba afaba makhal gi khulai paiba kuki militant singna thangnana leiba mitai khulda landarakre nongmai kapna bagi thodok aduda mafam aduda state security thomjinduna nongmai kapna bada police personnel ama BDF ama nupi ama yauna punna tara asokapan nanglei asok pasing asi rims ta miyoi taret ama de Rajmedi city da miyoi ahum haujik laikan aduna leire rims ta soktuna laikan riba miyoi sing adude kairang dage mutum marjet sahi nifugan ithoi laimakhong dage laiton jam thangal sahi kulhumdoi Kangchup singkhong dage laison bam ibemsa sahi kuntra ga taret Lamsang Police Station da attest tawduna leiba mayang langjing matang dage mutum basanta sahi kuntra ka mga BDF number V112589 ne maki thabakta nongmai maruna pankhe nambol dagi hauji na khurai da leiba Laisram Premchan sahi nifugumdoi moirangkhom loktau bung dagi soro khaibam Sanarjit sahi kuntra ka mare mayang Imphal dagi Naurem Kisan sahi kuntra ne aduga Rajmedi city da laikan aduna leiriba singna koirengai dagi ngangbam Tyson sahi kuntra ka mare khurai dagi khundrakbam Somorjit sahi nifugan ithoi
oy thangba khuruda nongmai maruna panba khurai kongpaldagi khurai jamna naw chahi kunthraga mari mahaksu oy thangba khongda panba nei somorjit amadi nanaw de nongmai maru lauthokna bangasi Rajmedicity da operation tawgani hai re loina na Tyson de ka hena sokta bana discharge tawkhre hai re pausi asina phangba paugi matungina de ngasi ayuk anganbadagi hauna kangsup singthak amade chingkhagi area da kuki militant kaya thomjinduna mitai khulsingda attack tawgadore haibagi pau phangbadage masing yamlaba khunja miyam thomjinduna laikhe loina mafam aduda state force ki kangbu su thomjilaktuna ngak senbagi thabak chathaduna laikhe sairak asida ngasi ayuk pung 11 thoirom tarakpa matamda hairiba mafam asida combing operation chathagani haibagi pau tarakpadage mafam aduda pulamba miyam tamna hanakhe khangawdana ayuk pung 11 minute kunthra taramdai aduwaida fayeng chingthaktagi kuki militant singna nongmai round kaya kaptharaktuna landarakhe maduda security force ki maikaidagesu handuna pungkhai amarom handuna nakalani makta nongmai kapnakhe nongmai kapna baduda DIG range 1 gi escort oiba BDF personnel ama yauna nupi ama yauna miyoi 10 soga pannangkhe nongmai kapna baduda sokpadagi aruba phibam da laikanariba nupi adu kangsup singkhongdagi laisonbam ibemcha mahak nongmai kapna baduda drain da upsinduna leiringaida nangalgi sarukta nongmai maruna pankhibane